mathada tumliba angang anibu bom pokhain don hathibage mayokta National Human Rights Commission da wakat khre koi wakat asi Delhi gi INA gi GPO complex ki manav adhikar bhavan block c da leiba commission asida ngarang report ningthok khongjam laikai dagi ningthok khongjam thanil kauba miyoi amana petitioner oiduna wakat khibani haiba tare ba hari wakat khiba khigi koigi commission of fang la haibage number chan khibaga lona number si koigi 7804/IN/2026 ki makhada local haiba pau zero fang la haiba si thara khraibon sing pau yauri haiba tare koigi human right ki oiba wafam da sumasi am naksina lobo ma tangai fada brand ki makhata bi yare wafam sidati yamna sanangani lete adu thangkat libudu yam phare asmaina akhoi citizen sing marakta ke akhoi miyang gi marakta ke smaina akhoi law gi maikai de kisu akhon lobu yaba mateng lei aduga human rights commission oigera adaki law court oigera asida kisu akhona lobu yaba akhoi gi redressal taunana bagi akhoi da relief pangnanaba justice pangnanaba akhoi asumba ways and means tongan ba maikai ka amda lei supnagi street ta thuga sorok ta thuga lambi da lamjau da thuga akhoina protest to ba adaki iho sagat pa to ba khotpa adi yaning da phong to pa khotpa singba asinga natabida akhoi gi law gi oiba constitution gi oiba adumba ways and means ka am lei haibase masi su khanthaba akhoi khannaba mathau tai asmaina mahakna asmaina tawbiraklishe tawruklishe masi afaba khongtha mani ana ai hajaningi aduna adubu asi haire hargasu mangangsa akhoi National Human Rights Commission da mamangi sigi 2020 sigi May 3 dagi hokiba irang siga mari lenaba atai case kaya amasu makhoi pending ne makhoi da leyeba ado haire basi makhoi su chap chana makhoi yamna concrete oiba akhoi thabak ama kanoda pakhapati makhoi ngamdeba makhoi da madugi power leiteba makhoi di supna gi akhoi kanu khangtuni haitare sumna gi akhoi gi semi judiciary haitare ne aduna akhoi gi judiciary gi asengba kanu maksun nataba full fledged kanu so 100% sunataba aduga adumba oiba leiba aduga mohina kare hani judgment si piraga asmaina tabuthamani kana haibagi pot su het taba yadaba pot sumnagi directive people instruction people khotpa adu tobo adu moi lei adu natabita di akhoi court ki judgment verdict taba ki mong dati makhoi su leitaba aduna ngasai gi mamang da akhoi thokriba irang mayam siga madi leinaba case atopa kaya amasu makhoi da pending da ledi baneba aduna adai da su sengna haidabati practically akhoi na kari hani fulfilling oibati kesu thodongna leite adubu anyway masimak local ibisisu adum pharabadi adum afabadi oi adubu akhoi yengba tai asmaina akhoi law court ki maikai desu kari akhoi na tobu yaba leke high court tan thangat pa yaba adagi kanoda kari hani supreme court thangat pa yaba supreme court chat pangam bagi capacity le kana akhoi adude su chat kadabani adang natre harkana akhoi high court manipur high court sida akhoi thang pa yaba pot kayama leigani yaba rong law bagi thangtok tu mari lena wafam mayam ma asigi damta ti akhoi gi siga mari lena ba hiram da expert oiba adumba akhoi advocate sing kari sing constitutional expert sing khara tana biraga akhoi civil society owners sing marakta gi orasu natakana akhoi gi kare hani yam interested citizens sing manungdagi maraktagi orgasu khara tobi base masi bukti akhoi encourage tawe na ai hajaninge yamno wanse jofti ki makha laksaning sina khogi huju home minister wari Govindas kontho jona fondo ki wafam doi khogi rangi khogi nurse Maharashtra nursing hagi khogi leikhiba chama gum tatruk subum kumon thoram pangtho ki mari reina mahna fondo ki wafam ni sentence forcing singthak lom da hongdok halaga state sporting thamna na honari hai wafam duni hai sagi mana yengsil lu khu lu ding matung da fondo pana ba tar kamai yeng be mangangsa swaista wafam khara lei aibu haijo hairabati akhoi gi wakal ani thona ai aionda boxe hoja ahan mana khitang constructive oiba aduga amadana khitang criticism oiba haitare constructive oiba makaida haijaba taragati mahana phondoli wafam si adum akhoi welcome tawe chumi aduna hojik akhoi gi fringe area periphery area haibatare singa akhoi tampaka tainaba oi foothill area singda leiriba akhoi gi khunda riba maitai miyam se
maite khunsing hai tare maite khunsing sida satharak liba ngasai gi chin kuki na khoi gi jo narco terrorist mayam sida ngahak leitana mohina ningak patan jada adam nongmai kapsin na bomb kapsin na attack to bagi thawong sing se ngahak leitan sathar panina asumba maite khunsing se ngak sen bagi ngak sen bi bagi thawong se keno se phibam se masi akhoi leitare hai tare yaw tare hai tare adana mamang da su thokhiba thongdok mayam leigre ma khoina loina man khangna na hanna pannaru gi su kana ba letre hai tare akhoi tummi ngai da imung da changsilak laga mapa macha pulap ka hat am tam thiba mong da hat khiba adu se terrorism mai bo terrorism madu te khen ba terrorism leite hai tare world gi ate le pak sing thoi ba terrorism ge thong sing se terrorism hai si seng har bati ahan ba kadai de ki kamain lakhi bano hai ba mangang cha khitang ai panjage akhoi gi PFLPP na Popular Front for the Liberation of Palestine people na amalei akhoi Palestine gi makhoi gi miyam se makhoi gi leibak to Palestine do sem ga dabani makhoi maning tamba leibak ma oin tongana le jagdabni haidana Israel gi mayok lan hoba kangbu ma lereme ba adu hairba aduna PFLPP sina makhoi gi keno to objective to phangnam khona bada makhoi se asumba violence ki oiba means khara makhoi pangthokhiba chathakhiba Israel gi makhoi gi lanmi sing mathakta Israel gi people gi mathakta moi khara adum chathaki haitare aduna adwai gi matan dudagi haure haraga akhoi gi makhoi na madwai dagi world gi tong ton lebak sing se khudamoina Israel gi khare most closest ally closest partner di kanano USA neba ada USA makhoi gi USA gi media na kamai tona adwai dagi haura khare haitare terrorism haiba wahai se terrorism haiba english ko wahai se bodi adum hana diga adum lejabni ko terror haiba pot ke adum lakpani terrorize to khot pa terrify kari sum leigra hai tare nak na bo wahai sing adna ngasagi terrorism haiba pot sigi masigi term jina world da paksan media da kari da sin ba hor kibising ngasagi PFLPP na moina bomb kapsalaga kholaga tawraga kholaga adiki keno jingda jiu singi matakta adagi Israel gi people gi mathakta Israel gi soldiers gi mathakta lanta gi khor gi tong gi bam do adwai dagi hora khre hai tare adna asimba makhal gi terrorism je masi tawrak liba asmaina asumba thong chatharak pasi ngasai gi series tu manipur desu kuki chin akhoi gi chin kuki narco terrorist mem se makhoi sina sum chatharak pasida